History Club DM College of Arts IMPHAL SINDUNA lecture program Pangthokpaga Loinana History Club's annual report 2024-25 Phongkhre DM College of Arts ki old building the Pangthokkiba thoram aduda Professor S Lanjenba Midday Principal DM College of Arts Professor Naurem Joy Kumar Singh former Dean School of Social Science Manipur University Amadi President Manipur Historical Society Dr. R.K. Nimai Singh IAS retired A. Subhas Singh IAS Additional Secretary DP Home and Director Institutional Finance Professor Dr. C.S. Silaramani retired Principal DM College of Arts IMPHAL Amadi former Dean School of Humanities Danamanjari University Loinana Samuel Duidang HOD Department of History DM College of Arts Sarugyaki Thoramga Mari Lenina History Department ki Oza Dr. Sahida Ahmad na Phongkhre History Nainabada Masamasagi Community Khaki Nainabagi Mahuta Punsinbagi History Nainaba Tangai Fade Haiba Wafam Thamki Manipur ki intellectual punamak se akoi university si ki sari masdagi thokri ga ta ado akoi na university se machu mame MU de 1980 khakta de 1980 da university sida 1946 da sida ling rabani adudagi thokhiba mayam duni chief minister thokre oza doren go sida gine ma student union gi leader oiramni ne oza ibo bisu akoi sida ni hai adagi even Mizoram gi chief minister Lamten Hawla hana gi to adoma samak sida gine adagi activism da di payire sida gi Manipur gi hek aphaw ba mako sida thokri ni oza pahari sida thokri ni sugumba mayama akoina lairibase college se tawkhal hansi college se machu mamen tahansi heritage take ama bihanninge koi government heritage take aise Kolkata da chapiyo Guwahati da chapiyo moirom da changba bau yati heritage take sida pot am da thubai ya de manghan ba ya photo ba ya akoi sida di huji makoi sine lamben cha ya no chinjan na to akoi gi campus se mahai gi hab amane mahai loisang akoina haijabagi wani Manipur da intellectual revolution na lakpada DM college ki achauba role man lawni habadu ne thamjani se adra let us all come together adwa ching leader mayam su dei thokring aptani tampaki leaders su dei thokring aptani isai sapada power su dei thokring aptani sportsmen su dei thokring aptani aduna punamaki haurak phamni habada sigi aina importance su pining DM college se let's revive it koi myam changa ga hingan si haba kai no da koi heritage da masi achauba kari kangla khakta nati ba Kangla khatar ni na akoi na kangla sep ta udau ni haji this is a seat of learning natro seat of learning was sigi pandam da khakta ne ado nong ma phajana ko kai kai di sanase